Paodam meng tabiriba khwai punamakpu taram nokchabaga loinena khurumjari ngasi maroibu pauda Sirui Festival ngasi Manipur Chief Minister N Birenna athoiba meeting oiduna hodokre Nan Manipuri posting pirakpagi mayokta wakan mifam chathakre loinena Jiri District Police amadi BC Sana Kaitel Waikesu Singh Memorial Senior Volleyball Tournament ka ngasi sanakiba match singda mai pakre mapungoiba pawngu pizari Mukhyamantri Nongthombam Birena haikre chingi lamda chawkhat tharangi scheme singi khodong chaba karamna yahongani haibase mantri amadi MLA singi mathauni wafam singa sidagi ukrul jila gi Sirui Kulda numit mangani sathagadaba Sirui Lily Festival haudokpagi warolda Mukhyamantri na phongdorokibane Mukhyamantri na makha taraduna Kendra Sarkar gi lupa crore gi lady ba scheme sing praja sing da ningthina yahonnaba mari leinaba mantri singi thodang chawi chawkhat tharang sing Kumang Saukshin Bangamnaba Kendrigi World Bank Kumbadagi Fund Karamna Logane Resource Karamna Tigani Hibasi Yamna Maru Oi Masi Tabagoina Pangtopa Ngamlabadi Mandriama Oibagi Mai Pakle Manipur Sarkargi Tourism Bivakna Sirui Lily Festival Committee ga punna sinduna pangthok leba Sirui Festival adunga se ayuk Mukhyamantri na Council of Minister MLA sing official sing yauna Sirui Kulda hek thunglabaga lamdam madugi miyamna haraute yamna okay Tungda Mukhyamantri na Ukrul Headquarters dagi DNL ground da laktuna Sirui Lily Festival haudoke. Thoramaduda Tourism Corporation Limited ki Chairman Dr. Sapam Ranjan na Sabapati oike Haksil Mantri L. Jayanta Kumar PhD Mantri Diko Lau Singu Mantri V. Hankalyan amasong Education Minister T.H. Radishyam na Thoramadugi akhanaba lengbirakpa oike. Nungtil pung ani dagi ground na da mela ama hangdoki bagaloina na jila sigi tongan mamapam sing dagi lakpa sing na nati oiba jagoi sai utke festival asida mapal leba ki artist sing bharat ki tongan ba raija sing dagi lakpa artist sing su saruk yari State Election Commission SEC Manipur gi Secretary Srimati Radharani Mutumna SEC Manipur gi mathaudangi matangda palladuna hai commission asina panchayat gram panchayat jila parishad municipality sing amadi autonomous district council gi mikhal ga loinana local body sing gi ahangba pham sing mention na ba by election gi thabak na chingba paikhatli wafam asi DIPR na sinduna pangthokpa paring naina chatharakpa press conference ki ngasi gi session da mahangna phongdokhibane mahangna hai SEC na aujik chathariba ek amadi rule gi makhada mikhal pangthokpa amadi electoral roll sing sembagi thabaksu pangthoe haukiba chahi English ngani taratare ki October da pangthokiba mangasuba panchayat ki mikhalda SEC na jila parishad member humpu pradhan chamaga humpu mathoi amadi gram panchayat ki member lising amaga chamanga taramari khanba tampaki district tarukta maipangna mikhal pangthoki mahana Manipur panchayat ki Raj Act 1994 ge section 98 ki makhada SEC Manipur asi ing solising mga chamapal maudra marida lingkhatkibagi samlapa warolso thamki mediada fongdoloduna mahana makhata kibada local body ki mikhalga mari leinana complaint laklabadi district election officer oriba DC Singh aduga returning officer SDO Singh amadi assistant returning officer SDC Singh yauna police ka khusamnaduna lakliba complaint adu athuba matamda waroisin purokna ba khotnai local level da mikhal pangthokpa ase sarkar na manpower amadi ministerial staff sing pirabasu akakna ba matamda micro level gi thabak sing loisindaba yadabana hena awaba ama oi amadi punna thabak tongminaba tangai phate mai pangna amadi ingtamna mikhal pangthokpada lamba panari ba candidate sing amadi bot thadaga dawriba mioi singi cooperation tangai phate hairaduna mahana hai thabak ase pangthokpada awaba amadi nungaibagi saruksu yawi Election Commission of India gi matam gi oina electoral roll update tawba adugumna SEC gi oina di tawba leite haina sumana phongdoki ngasi gi press conference aduda assistant election officer TH Jamuna su saryaki
State Academy of Training SAT government ki employees sing public sector undertaking sing local body sing voluntary organization sing gi miut sing amadi praja sing da tongan tongan ba course sing da training piri haina SAT gi additional director A Sivda Sharma na phongdokre wafam asi mahakna DIPR na sindu na pangthokpa paring nai na satharakpa press conference ki ngasi gi session da phongdokhibane Tagel patal leiba State Academy of Training asi ing solising amaga chamapal marifu manga gi August ki taramapal da linkhat ki SAT na training piri ba course sing manung da State Civil Services amadi State Police Services ki foundation course State Account Training aduga Office Procedures Training aduga All India Services ki attachment course aduga State Services ki professional coursing aduga disaster management ki training Entrepreneurship Development Program sing na chingba yauri training sing ase on campus natraga off campus oina su pangthoi Sri Sharma na New Delhi gi UPSC na pangthokpa IAS IPS NDA amadi CDS na chingba competitive exam da mai paklaba sing da case incentive oina lupa lakh ama pibagi scheme ama ing lisingani sumna tarani gi July ani da hodoki bagi matang da su phongdoki Combined State Examination da mai paklaba sing da laptop pibagi scheme amasu ing lisingani tara humdoi tara mari da hodoki mahana makha taraduna hai mathola mata oina leramba training center ase ing lisingani mapal dagi na tara da hostel amasung content yauna semgatle masigi mathakta ing lisingani tara mathoi tara nithoi da lecture hall sing conference room amadi training lab yauba anoba training block amasu semgatle aduga skill development center amasu ing lisingani tara manga tara tarukta linkhatpaga loinana apparel making training center amasu vocational training pinana ba hodokre ngasi press conference ado IPR gi joint director Srimati W Fazatombina moderator oina pangthoki Palel Gram Panchayat ki special Gram Sabha meeting among ase Palel Mayai Lekai Community Hall da Kakching District ki Upa Adyaksha MD Nazimuddin na athoiba meeting oiduna pangthokre thoromadu da Palel Gram Panchayat ki Pradhan MD Mukimuddin na thoromapu oibaga loinana Junior BDO S Megachandra Upa Pradhan S Joy Kumar X GP member CH Braja Mohan social worker Islaudin high school teacher KH Radharani na chingba mioi kyana akhanaba mitung sing oina taista phamki Tharonggi athoiba mitung oikiba Kakching district ki upa adyaksha MD Nazimuddin na Palel Gram Panchayat ki manungda leiriba lukhrabi laira anang singda piba yaba sing pinaba amadi iram nala semgat nabagi matangda warol piki Atoba arwangi leiba te tongan iski meam musle akoina taba ganda mami se mi mami mandu to adagi mayang di baron mandu to hoje akoi se dina se pakho di ganda adum le ski meam le akoina yu sidi sahi sama gi manundani aduga scheme si akoina pokri ngai siba pawda sahi sama gi manunda le ba pulsi se da lawo ya ho scheme di sama ko mrane Ngasi National Panchayat Day gi saruk ama oina Hairok Part 2 Gram Panchayat ki Pradhan TH Bhanubati amadi Panchayat asigi nominee oiriba TH Premjit anigi liching makhada Special Gram Sabha mifam ama Hairok Part 2 Panchayat Gram Complex da pangthokre thoromatu da Hairok Wangjing Tentha CD Block ki SDO Dr. Veto Panchayat Secretary L Manglem Pradhan TH Bhanubati Panchayat asigi nominee TH Premjit amadi Gram Panchayat asigi ward member amadi ward khudingmaktagi lengbirak nupa amadi nupi singna saruk yaduna panchayat asigi manungda paikhatpa yaba thabak thorom sing khana naina ki miyamdagi suggestion singchu lauke thorom adu loiselakpada nupi singi khaktagi oiba nupi lamjel amasu thaduna gram sabha mifam ase mapung phanki amaromda Kakching city block ki makhada leiba kaira gram panchayat na sinduna special gram sabha mifam ngasi kaira kaitel Lampak Community Hall da pangthokre Special Gram Sabha mifam aduda wabgai asigi MLA MD Fazur Rahim Kakching City Block ki video TH Charanjit wabgai kaira Jila Parishad ki member Mayangbam Jenta kaira GP gi Pradhan Ilangbam Ongbi Santi Leima yauna atai marueba mioi kyasu saryaki ngasi gi mifam atuda Bharat lengang na thadarak leba scheme singi matangda miyambu wakal tahanbaga loinana gram panchayat asigi chakot tharangi hiram kayada khananina ki hairi Manipur Public Service Commission MPSC na college singi principal lobada
Bharada Laiba non Manipuri haptuna posting pirakibagi mayokta Kanglaipak Students Association KSA na North AOC da Laiba MPSC gi mamangda wakan mifam phamduna protest tawkre protest tawbadu da saruk yakiba mahiroi singna mitop Lengaki asoba pham paiba yaroi eligibility criteria sudaba mitopta principal ohenba yaroi MPSC gi aranba thawong yaningde haiba warol ke play card singda iduna thetki KSA gi president Chetan na phongdo khibada MPSC na English ngani taratari ki July gi kunmathoida government college sing gi principal longna na ba mioi kunmanga recommend tobada oja tara mari khanba eligibility amadi criteria sudana lana khanjile makoi tara mari gi manungda serial number 6 ta yaukiba Gopal Chan Pal ase Barada leba non Manipuri ni aduga permanent residential certificate paidaba mioi asibu karamna thamlibano lana certificate piriba SDO, SDC ga loinana MPSC ki secretary ma di principal ki mathakta so action lokhat kadabani NG college da posting lairiba principal ki mathakta government na yengsindrabadi hanba laitana khongjang sing sangsin khigani haina so chetana phongdorakli Manipur Sarkari Karmachari Singhi M2 amasung MGO gi apunba JSC na Rajya Sarkari Karmachari Singda tare suba pe chana hangadabani haiba khongjang sawgatuna ngasi su education S John 2 gi employee singna porompat laiba makhoi gi office mamangda protest tawkre saruk yakiba singna phongdokpada tare suba pe commission sarkar na athuba matamda chana hangadabani JSC na changsil leba khongjang singda mapung fana sawgatkani haiba ga loinana dabi phangdriba phawbada hanba laitana khongjang changsingani haiki Healthcare, animal welfare, education amadi environment yauna tongan ba lamda kathokpa ga loinana miyamgi damakta thoidopa thabak tawriba mioi singda National Insurance na India gi nunti gi fongliba pauche The Telegraph ka khusamna na sinduna ngarang ningthokaba numita Tas Bengal gi Crystal Hall da pangchokpa thorom amada True Legends Award 2018 yenthokre Bengal, Jharkhand, Bihar, Odisha amasung North East ke tongan balamda kathoklaba loinana miyamgi yaifanaba amadi kannanabagi damakta masagi senphamoina thabak tawriba mioi singda True Legends Award 2018 yenthokpa aduda Manipur dagi su mioi ani yauki Manipur dagi yaukiba mioi ani adudi Khangsim Village Manipur dagi Khaling chahi nifugani thoini Dr. amasung India Air Force Wing Commander ama oiriba Khaling na mahaki kul Khangsim Village da mama mapana lairik laisu tamhanba ngamdraba angangsingbu Khalingi yumda classroom ama hangdoktuna lairik tambiba hauke Khalingi mapa Uipo Naga community gi matric pass tauba hanba mioini Khalingna mahangna mayumda school lingkhatpagi matangda phongdokhibada mipum khudingna mayimasing tamba ngamde haiduna tokloidabani education angangsingbo sakti piduna makhoigi lakadaba punsida singnarakpa kaya mayong yaba ngami haiki True Legends Awards 2018 piduna ikai khumnaba utkiba atopa mioi amana Kakching Marangthem lekaida leibi ke KSS ongbe Muktamani Debine Lising amaga chamapal marifu mapalda Muktamani na magi machanupi school gi khongup leibi bangamdabadagi samtu gi langna lolaga atatpa khongup Kuyada fossil laga khungup adu ihan hana saki khungup jura adu masanupi na school da uplaga chatpada school gi ojana kanana sabno mahaku masanupi gi jura ama pami hairaki asumna Muktamani na magi khungup sabagi khongchat ase horakibani ngasi di mahaki khungup sing Australia UK France Mexico amadi Africa gi lebak sing da export tawri ing so lisingamaga chamapal maudra dagi maudra mathoi dagi na Mukta Shoes Industries haina Linkhatuna thabak phangdaba nupi kayabu train tawduna masagi senpam oinaduna sel tanba ngamhalle award phangbagi matangda Muktamani na haikibada mahana phangliba award ase yumda hankhraga mahana mahakaloinana thabak suriba nupi singda khusinagane haiki ngarang namidang kairang khobithok amade khabaisoi joint entry drug association na komidok masjid maning amade komidok sorok Mapalda Tihumbagi Tabak Satabada Mueni number 4 Amadi SP tablet ka konana fare faraba singadudi NG Hafiz Allies Inaucha Chahi Kuntraga Nepal Komitok Sorok Mapal Amadi Abbas Khan Chahi Kuntraga Humdoi Komidok Masjid Tagini NG Hafiz Tagi number 4 packet ama phangle aduga Abbas Khan dagi na SP tablet piece ani phangle haina ngasi association gi office da paumi singa unaba amada Kairang Kobitok and Khabaisoi Joint Anti-Drug Association gi convener MD Anwar Sahana phongdokre
mahana makha takhibada khul ahum asida number 4 yonba amadi chaba muthanaba pandamda chahi asigi March ki tang 13 da association asi semkhibani association asina mioi chamri gi mathakda phagat sing adugi manungda jail da thajin khiba aduga rehabilitation center da thamba yaukre khul ahum asida hojik nishana chingbada issue chada modraga mapal solve to ngamle masida Imphal East Police Khurai Konsam Lekai Maira Paibi na chingba mateng pangli haiki Port ka kona na number 4 kona phari ba mioi khara ko this department da sinna jakhraga IND oi ma ki dandi kai da pidana thong ko ma ki dandi pidana thato khi lu se dum yawe ari ba makhai dei kona number 4 yon ba cha ba sing si ma ki matam khara di koi rehabilitation da su oiro jail da bu oiro ji thammaga ma na tholak pada magi cha ribni sha yolam liba magi hainabi bitu khara ko ka dai khanja Sumang lilagi pampakta matam sangna saknai raba artist ama oiram khiba nandaibam ivoyaima chahi maudraga humdoi laigono saba nambol foijing da leiba ase leikhidre aduga masagi chahi maudra humdoi sukre mangna leikhidabada public theater nambolna awabo phongdokre hairi nandaibam ivoyaima laigono saba ase thasigi kunda leikhidabane mahangna hinglingai matamda sumang lilagi pampakta moirang parvada laigono sabada lebaga sigi miyamna thoidok hendongna khangna kiba artist ne masida natana mahak lamdam asigi maming leiba khongjom parba sakpa mioi ama oirami hairi yelongmi kanba punba lupna thadoropa cherolamada chahi asigi March ki taret numita yaripok chop chingthada lairoi numita thokiba tangkhul saba khongpangna kaurubagi mari leinana misi mina thoktuna hauji mihat aduga mari leinabagi haiba mioi khara awafamda leiri laibak thiba thaudo aduda misi mina nangkhiba adu karidagi oirakhibano haibadu hangatna yengba mathau tai tasengna hairabadi thaudo adu tangkhul sariba amadi nurabigi mataroi anigi saktam langiba anigi matauda oirakhibani haiba yai tangkhul sariba amadi nurabigi mataroi saribi anibu karamba wayelgi makhada kari chairak pikrabage misi mina aduga mari leinadre haina law court na fangadaba chairak adu kokthok pikrabra athubada miyam khangna authority na lauthok pinaba chungane aduga lupki firepti tangkhul sariba mioi adu laibung khudingda thoram yaubada athengba thamle hairi ngasi Ukhrul district ki manung chanba Sirikhul gi Siri gas ki chaksang maina tumna chakre mai chakpagi thaudo ase ngasi nungchil pung amarom tabada thokibane mai adu karidagi haurakpano haiba khangba ngamdre ngasi dagi Siroi festival gi hauriba asida duty tawwa fair tender singna changsilaktuna mai kanbagi thabak sathaki hairiba thaudo ase ngasi CM na festival haudolaba matungda guest house da chak charingai da thokibani hairi Chief Justice of India CJI Deepak Mishra ki mathakta opposition na pirakpa notice for impeachment bu yamna tuna yakhidabano haina hangba wahangi paukum oina Vice President Venkaiah Naidu na haikibada madu taha na loba warep nate tha ma hena tanaba yaba sing tanarba matungda lawkhiba warep ni Congress amasung atai party tarukna pisilakhiba Notice for the impeachment adu ngarang Rajya Sabha ki chairman zuoriba Venkaiah Naidu na lawkhidabane Supreme Court ki ukil tara aduda mahakna haiki Rajya Sabha ki chairman amana tawpham thokpa adu tawbane mahakna masagi mathau tawbada apenba poi hainasu Venkaiah Naidu na ukul sing aduda haiki Chief Justice of India ki mathakta notice ama pigadaure haibagi wafam media dagi khanglakpadagi tha ama hena masigi matangda kari lawkhatpa yabagi haibadu khanduna laki wafam ase luraba wafam ne haiduna provisions procedures amasong proceedings ki thabak sing yenglaba matungda warep adu lawkhibani haiki lagliba Karnataka Assembly ki mikhalda Baruna Sita BJP gi mirep oigani tawriba Vijendra Yadurappa bu lawthokhiba local BJP na yaningda phongdokre BJP leader BS Yadurappa gi machanipa Vijendra na Congress ki mirep oiriba Dr Yatindra Siddaramaiah gi matik chaba lambani haiki Yatindra si Congress Chief Minister Siddaramaiah gi machani aduga mapabungi mahut singani khanaramba mayamba lekhidabadagi Dr gi sinphamda leiriba Yatindra politics ta changlakibane aduga mangondari BJP na
Bijendrabu Baruna Sitagi Lauthokrabasu Amagi Amani Haiki Maragasida Bijendrabu Mirep Oibedagi Tokalabadi BJP gi Mysuru unit ki member Punamak party dagi resign tawgani haina ki hankre BJP gi chief ministerial candidate oiriba BS Yadurapana Masanipa Bijendra gi wafamadu mahana warep lobani hairaduna local BJP nadi central leadership da maral siri Pakistan gi Gwadar port pu duty free oiba amadi free economic zone oiba port ama oina semgatnaba lebagadugi official singa chahi tara henna mangmangduna lakhibane Arabian Sea da Iran gi manakta amadi Persian Gulf ki mouth leiba Gwadar se China Pakistan economic corridor CPEC gi project ki saru ama oina regional commerce and industrial and shipping hub ama oina semgat kadauri corridor aduna China na Middle East amasung madugi wangmada laloliti ki thabak laukhatpada lambi henna tensil halgadori amadi security ki matangdasu henna fagani hairi adumoinamak mafam aduda chahi ahum nong tatabadagi ising marangkaina leite haina local journalist amana phongdoki All Jiribam Sports Association as Jiribam na sinduna Jiribam Government Higher Secondary School gi playground da team tarani thoina saru yaduna Nepal Suba Y Keso Singh Memorial Senior Volleyball Tournament 2018 gi ngasi sanaki ba quarter final league round gi kunmathoi suba match ayupung Nepal da Jiri District Police amadi NYC Namdailunga sanaki Jiri District Police na NYC Namdailungbo set ahum suinoda maithiba piki duga kunithoi suba match na nungthilpung ama taba matamda Bake VC Sanakaitel ga Lalpani Hawkip Youth Club LHYC Lalpani ga sanaki duga Bake VC Sanakaitel na Lalpani Hawkip Youth Club LHYC Lalpani bo set ahum soinoda maithiba piki kulumdoi suba match na nungthilpung oni makhai taba matamda Jiri District Police ga SDC Samurau sanaki ba match atu da Jiri District Police na SDC Samurau bu set ahum anida maithiba piki hayengdagi semi final Super League round hauragani aroibada maroi pau amhana pizari Shirui Festival ngasi Manipur Chief Minister N Biren na athoiba meeting oiduna haudokre Nan Manipuri posting pirakpagi mayokta wakal mifam chathakre loinana Jiri District Police amadi BC Sanakaitel Y Keso Singh Memorial Senior Volleyball Tournament ka ngasi sanakiba match singda mai pakre ngasi gi damaktari match Paodam loisinjari myambu mohna khurumjari